어잖아 very happening like 그시 어제 슈팅이 마당시다 거의 Sunday 어르수 못하고 야드레바고 아하하. 또 능기 experience 간 능기 하닝아이도 크라세도 비로네 소위 마당시다 for me 우직세 Sunday 어르수 Monday 어르수네 거기세 못하고 야답니나 우직 필름 가세 셈 사라가 이리야바고 실로이신다비다 거의 한버디 야로이다나고 아또 이게 ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛꯁꯟꯗꯒꯤꯅꯤ ꯀꯩꯅꯣ ꯑꯦꯛꯇꯔꯅꯤ ꯗꯤꯔꯦꯛꯇꯔꯅꯤ ꯂꯣꯏꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏꯁꯦ ꯁꯟꯗꯦ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯑꯒꯅꯦ ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯃꯤꯡꯒꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏꯁꯦ ꯂꯩꯔꯤꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯐꯣꯔ ꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯌꯦ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ कोई कसी मूवी की कहीं से द एक्टर का एक्ट्रेस की मतंगा करे है नहीं लगे कहीं Tangkhul actor का actress सिंगो आदोक बदा compare तौब दे कोई उजिक actor का actress तौबीरिबा उजिक फिल्म जिदा तौबीरि मोइनी जिदी कमाइन हाइसिरा याम पक्चे याई तारे को मोइनी या कमाइन हाइसिरा याम खेतने दियाबा खेतनिंगाई लेदबा हाइ तारे को याम perfectly match तौबा हाइ तारे अदु for me कोई निसु अदुम कहीं मोइबु support तौबो ओइना को अखोइ निसु अदुम कहीं फिल्म का शीशु अदुम कोई यंगबीसी अदुगा मथंगदा लाका तौरिबा फिल्म अतोक अतोक कोई प्रोडक्शन दगी मयामबु अपील तौनिगे हाइबदि फॉर मी लेबिरिबा कोइगी सी हेक लोइसलगाने रिलीज तौगदबा मतमदो अदोसु मयामबु अनाउंस तौबिनी हाइसे अदो हाइबिनिगे अदो केनो तोबो यारदि एक्टर बुसु मारक कैमरा टीम ममंगदा पुथोरगा मारक केनो तोबो दिया तोबिगो याब्रा याय उजे कोई सिदा लेरिसे सिनेबा कोई एक्टर से को ओजाना मयामबु कइनो इंट्रोड्यूस अमरक तौबिरो उजे फिल्म कुमरगा लेरिसे निगनो या से अस मयांग सिंजे को उपाय लेतेबा मनोंगदसु ले उजे से माने एक्टर तौइनी को अदो जा कोई शूटिंग उजे तौबो मतमसे सी मतंग से नंग नुंगाइबा नुंगाइतबा खरामता अदुम पाव गासे अदुम खरा ताकपिरो दना नुंगाइरे अदुगा अखोइन ताबददिने उजिक फिल्म सिददी पैसा निबै खक्तनी हाइना यौरिएको नोइ नपाबुने नमाबुने पैसा निबै खक्ता यौरे सिसी सोइ मतंग सिदा खरा हाइबिरोने अदो कइनो ओजा हरमि चलगा आइबा आए मोंगदो अदुमाइन तो हाइबनी कइनो ओजा हरमि चलगा आइबो याम कइनो फॉर मी असोइ सिदा ai thảo là ai Hormi sidi kaino ne mai role se mana nupi du yam pamjaba haitare ko khunna magi nupi oirni ba ko ado mai se nupi bu yam pamjaba haitare ado nupi no di usida khangbi da ba haitare ado soi matang se de for me as aidi ꯌꯥꯝ ꯅꯨꯡꯉꯥꯏꯗꯦꯕꯀꯣ ꯑꯗꯨ ꯔꯣꯜ ꯂꯧꯕꯤꯔꯤꯗꯣ ꯁꯤꯗꯤ ꯑꯗꯨꯅꯦ ꯃꯥꯏꯁꯦ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝ ꯄꯥꯝꯕꯀꯣ ꯑꯗꯨ ꯅꯨꯄꯤꯅꯗꯤ ꯄꯥꯝꯕꯤꯗꯕ ꯑꯁ ꯍꯣꯔꯃꯤ ꯍꯥꯏꯁꯤꯅꯤ ꯀꯅꯥꯅ ꯔꯣꯜ ꯂꯧꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩꯗꯤꯕꯀꯣ ꯍꯣꯔꯃꯤꯁꯦ ꯀꯩꯅꯣ ꯈꯨꯟꯗꯒꯤ ꯂꯥꯛꯑꯒ ꯃꯥꯏꯁꯦ ꯀꯩꯅꯣ ꯁꯤꯂꯣꯡꯗꯔ ꯑꯥꯗꯔ ꯀꯩꯅꯣ ꯂꯩꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯗꯦꯜꯂꯤꯗ ꯂꯥꯛꯑꯒ ꯃꯥꯏꯁꯦ ꯏꯁꯇꯨꯗꯦꯟ ꯀꯣ ꯃꯥꯏꯁꯦ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤꯗ ꯑꯗꯨꯒ ꯇꯥꯏꯃꯤꯡꯒꯁꯦ ꯑꯦꯛꯇ꯭ꯔꯦꯁꯇꯨꯁꯨ ꯗꯦꯜꯂꯤꯗ ꯂꯩꯔꯝꯕ ꯑꯗꯣ ꯃꯥꯕꯨ ꯎꯅꯒꯦ ꯍꯥꯏꯅ ꯆꯠꯄꯩꯅꯦꯕꯀꯣ ꯑꯗꯨꯏꯅꯦ ꯑꯗꯨꯏ ꯃꯇꯥꯡꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁ ꯃꯥꯒꯤ ꯆꯍꯤꯗꯤ ꯕꯥꯔꯣꯗꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯗꯗꯤ ꯄꯥꯔꯣꯡꯒ ꯐꯤꯠ ꯀꯥꯏꯀꯣ ꯑꯁ ꯆꯍꯤ ꯑꯁ ꯁꯛ ꯑꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯇꯥꯀꯣ ꯑꯗꯨ ꯐꯣꯔ ꯃꯤ
for me ไอเดียดุมไม่ใช่ก็ไม่น่าให้ใช่ละมันเอา role เราไว้ด้วยอะดูชูปักดีปักเจ็บอะไม่กี่ lifestyle ตัวเดียวยังรู้ก็อะดูชูไกด์ดิอุจิโมโมจานี่ไงเชมสารกันเลยเรียกคุยเจจักตีขนาดลำกันเลยเฮ้ยชิโมโมเจชินี่ 액터스 모모 잡으러네. 에이. 치킨 군바 머튼 군바 잡으라는 그런 분이네. 빨리 돼 많이 제 셋. 아도 그럼 싫어. 당구 액터스 모모 군바 신주 군바리 잡고 잡고 잡니고. 틀림없어 이다. 빨리 그럼 셋. 자도 왜 야된 자크라 라메 봐 거기 이제 아도 쇼이시다 범죄네 아도 다 범죄 봐 또 어제 간 그노 쇼이만 당시다 거기 필름 카피제 난 거기 클릭이야 버스 스탠드에서 군바 야이나 미 친구라. 농아이번 농아이다부도 농아이지 얌나. 사이다 넘긴노 다도 한 번에 하고 모비셰. 아도네 얌 농아이지. 오케이 experience. 불다 와이나 그노 feature film 지다 능나 액터 그 더지 지나 한 번에 해봐 한 번에 하고. 아도 satisfied 오이바 오이더버슈 레이러문에 아도 시면 당시다 그 하이비르면도다 아씨 아도부디 얌 레이다. 미웨바 모이는 거. 아이나 밤자바 아이나 도저닝 바 얌 레이지. 아도부 여우더부다 아둠 마네 understanding 아무도 로션나 봐 하이브도. 아코이 다이렉터 마야 프로듀서 마야 얌 농아이지 해다래. 에이 이름부터 거. 얌 농아이지. 마시 안강시 얌 짜닝만을 로이래 봐. 또 하이나 이게. 때는 희생 사고 다가. 아이 플레이다 한국에 이 카페올라. 이슈를 쓰나? 저. 더 샤우스 왜? 이 나오는 얘다가 인디비듀얼 버전 분이네. 시시로 셔레 거기 작람 그래. 코이 군더디 터부야 이거 안 되고 가리시대. 거기도 야로 시 저희 델리다 레이버 맞담다네. 하나 타워로 제 바이관이. 오케이. 그제 부 그러니 아도 타워 레이닝아이 पैसा 레이더 주 काइडिया बा उजिकदि 오케이. BMW 니나. 오케이. 타워 야우르스 터부야 뭐 하이세. 마네. 그만 터이잖아 시보. 저희 땅아 군군바 세빙 도르가 락바냐 바 실레기 하나. 오케이. 아도 아이 능 하이세 타워 야우르스 터부야 하이세 거. 시디 뿌라 타워 야우더수 타워 야압네. 오, 보통 라이드에서 드세요. 까이드 요 도노 아스미우 시드 바이 자비. 내 자비도 울루. 시 에이 스페어 기니 시디. 거리노네 미우 시드 바. 콩더이 락바 맘바 이제. 아시나테. 아시준나테. 까리가 그만 말리 띠띠띠띠다. 아도 얌바 가이로 깔모노. 신나 그노 스페어니 아마 시 아다 어디 더미도나 전난기도 봐. 아도디 그노네 에이게 드라이버 기네 봐. 드라이버기. 신의 난기 월보. 신나 에이게 윰 생부고. 어가 거의 메이트 기네. 에이 그노 두만단 에이 자비도 까와야 봐. 오케이. 도시 부럽고 가네. 나사이 가리도 북 더실래고. 호이 뭐이나 홈 딜리버리 또 비르냐 두디. 오케이. 아스 얌바디 짝고부 다래 낭나 실러가 짝 부산의 신부다. 그노 서브더전다고 레스토랑 파자바 말레데. 그노 거의 메테 임차나 한거 말레 봐. 머니푸르기. 콰이데기 하고. 작품로나 저거 이폼로. 아두니. 작품도. 아도이다 그노 북 또 그럽니. 호렌 뿡 트렛. 오케이. 트렛 뭐 카이 굼다고 아두다 운네 제나. 오케이. 또 가리 홈 딜리버리 또 비게도 운네 거. 맞죠. 아도이다 둠 크라 integrate 좀 더베이 타입다고 또 제는 레이미 아두. 아두 랑바 콧바 로야오니. 호이. 거리노네 others 도 야우더디 그만 더. others 도 야우더디. 오케이. 와이레데. 야 오버다브네 바두디. others 거. 아두 머루 웨이브도 아두네 하고. 에스 아두 야우더디 프로그램 게임도 파이갓 야데 어지간디. 아두 얌바기. others 또 셔터 others 시디 거의 아한징이네 하고 안강징인데 강호야. others 사이즈에 거의 위스키 굼바 럼 굼바 레 그거 아생이니 아두이니 시 others 사이나 아스 나이코에 각당 록 떠럼제 아두 그노 얌바 안강 하이세 제이 군mga 여우들이 others 또 강호야 봐 거리노네 해 마타오 무람 강다봐 까이 용 레이자로 시 용세 거의 롬도 이래 되고 아스 하오네 others 도 크라 여실라가 아무 others 도 여실라데 무 시주 짜그러냐 네이브도 그라 보잖아 일라브레 떠오르네. 미
ꯃꯌꯥꯝ ꯒꯦꯠ ꯇꯥꯕꯅꯦ ꯑꯗꯨ ꯅꯠꯇꯦ others ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯈꯪꯍꯟꯗꯅ ꯍꯥꯏꯀꯣ Okay. ꯀꯦꯟ ꯇꯥꯍꯟꯗꯅꯕ ꯍꯥꯏꯅ ꯇꯧꯋꯤꯅꯦꯕ others ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯕꯤꯌꯔꯒꯨꯝꯕ ꯂꯩꯔꯦ ꯋꯤꯁꯀꯤ ꯌꯥꯎꯔꯦ Okay. ꯔꯝꯒꯨꯝꯕ ꯂꯩꯔꯦ ꯕꯣꯠꯀꯥꯒꯨꯝꯕ ꯂꯣꯏꯅꯀꯣ Oh. ꯊꯥꯛꯑꯒ ꯉꯥꯎꯒꯗꯕꯗꯣ ꯑꯗꯨ othersꯅꯦꯕ Okay. Senior-singgi ahansinggi quote haitare ko adudi. ꯑꯁꯦꯡꯒꯤꯅꯤ ꯅꯪ ꯁꯤꯗꯤ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯦ presence of mind ꯃꯌꯥꯝ ꯂꯩꯅꯦ ꯁꯦ presence of mind ꯂꯩꯔꯤꯅꯦ ꯁꯤ ꯌꯥꯝꯕ ꯑꯩꯁꯨꯈꯤꯇꯪ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯁꯤ ꯑꯩ ꯌꯥꯏꯀꯣ ꯂꯩ ꯇꯧꯕꯅꯦ ꯑꯩꯁꯨ ꯃꯊꯪꯒꯤ ꯑꯩ ꯀꯩꯅꯣ content create ꯇꯧꯕꯗꯨꯁꯨ ꯅꯪ ꯌꯧꯔꯛꯑꯣꯕꯀꯣ ꯑꯁ ꯌꯥꯝꯕ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯟ ꯇꯧꯕ ꯍꯧꯔꯕꯅꯦ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯁꯤꯗꯤ ꯀꯩꯅꯣ ꯁꯥꯏꯠꯀꯤꯗꯃꯛ ꯇꯧꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯤꯗꯤ ꯑꯗꯨ ꯅꯪꯒꯤ ꯁꯤꯗ ꯈꯔ ꯐꯪꯉꯤꯗꯣ ꯑꯗꯣ ꯀ꯭ꯋꯥꯒꯨꯝꯕ ꯆꯥꯅꯤꯡꯉꯥꯏ ꯑꯗꯨ ꯈꯛꯇꯅꯤ ꯁꯤꯗꯤ ꯑꯠꯆꯥ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯑꯗꯨ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥꯝ ꯌꯧꯔꯒꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯅꯪ ꯑꯩ ꯀꯩꯅꯣ ꯆꯦꯅꯦꯜꯗꯨꯗ ꯌꯧꯔꯦ ꯑꯗꯨꯝ ꯈꯪꯅꯤ Okay. ꯍꯧꯖꯤꯛ ꯍꯥꯏꯔꯗꯤ ꯅꯪ ꯑꯃꯨꯛ ꯏꯃꯥ ꯏꯕꯦꯝꯃ ꯍꯥꯏꯅꯀꯣ ꯋꯥ ꯉꯥꯡꯅꯤꯡꯉꯣꯏꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇꯨꯗꯤ ꯅꯪ ꯚꯤꯖꯤꯠ ꯇꯧꯔꯣ ꯅꯪꯅ ꯍꯦꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯃꯕ ꯑꯗꯨꯗꯤ ꯅꯪ ꯈꯪꯒꯅꯤ ꯁꯤ ꯃꯥꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯅꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯆꯦꯅꯦꯜꯗꯤ ꯃꯤ ꯑꯃꯅ ꯍꯥꯡꯉꯤ ꯑꯗꯨꯒ ꯑꯣꯅꯔꯁꯦ ꯅꯪꯅꯤ ꯍꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯃꯦꯅꯦꯖꯔ ꯂꯩ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟ ꯂꯣꯏ ꯂꯩ ꯍꯥꯏꯀꯣ ꯁꯤ ꯍꯧꯖꯤꯛ ꯃꯦꯅꯦꯖꯔꯗꯣ ꯁꯤ ꯂꯩꯔꯕꯅꯤ ꯑꯩꯅꯗꯤ ꯀꯩꯅꯣ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯀꯥꯞꯄ ꯍꯥꯏꯔꯦ ꯑꯌꯥꯝꯕꯗꯤ ꯃꯣꯏꯅ ꯐꯔꯦ ꯀꯔꯝꯕꯅꯣ ꯅꯪꯅ ꯉꯁꯤ ꯄꯥꯏꯒꯦ ꯍꯥꯏꯕꯗꯨ ꯀꯔꯝꯕꯅꯦ ꯍꯥꯏꯕ ꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣ ꯗ꯭ꯔꯥꯏꯚꯔꯒꯤꯅꯦꯕ ꯁꯤ ꯗ꯭ꯔꯥꯏꯚꯔꯒꯤꯅꯤ ꯁꯤꯅ ꯁꯤꯁꯦ ꯑꯣꯗꯤꯁꯦ ꯃꯃꯥꯡꯗ ꯑꯃ ꯂꯩ ꯁꯤꯗ ꯂꯥꯛꯑꯣ ꯁꯤ ꯑꯣꯗꯤꯁꯤꯗꯤ ꯑꯩ ꯗ꯭ꯔꯥꯏꯚꯔꯒꯤꯅꯤ Q7 ꯁꯤꯕꯣ ꯁꯤ ꯎꯏꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤ ꯏꯌꯥꯝꯕꯁꯤꯗꯤ ꯃꯩ ꯇꯥꯔ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯉꯁꯥꯏ ꯅꯪꯒꯤ BMW ꯒꯤ ꯀꯩꯅꯣ ꯑꯃꯗꯨ ꯅꯠꯇ꯭ꯔꯣ ꯑꯍꯥꯟꯕꯗ ꯂꯧꯕꯗꯣ ꯁꯤꯅꯦꯕ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤ ꯄꯥꯏꯔꯤꯅꯦ ꯁꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗ ꯄꯤꯈ꯭ꯔꯅꯦꯕ ꯁꯤꯗꯤ ꯑꯅꯧꯕꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ ꯁꯤ ꯄꯥꯏꯔꯤꯅꯦꯕꯀꯣ ꯁꯤ ꯄꯥꯏꯔꯤꯅꯦꯕꯀꯣ ꯁꯤ ꯄꯥꯏꯔꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕꯗꯨꯗꯤ ꯑꯩ ꯄꯥꯏꯈ꯭ꯔꯅꯤ ꯑꯗꯣ ꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯑꯩ ꯅꯨꯄꯤꯗꯔ ꯑꯩ ꯃꯅꯥꯎ ꯅꯨꯄꯥꯗꯔ ꯑꯗꯨꯝ ꯄꯤꯈ꯭ꯔꯅꯤ ꯑꯁ ꯑꯣꯏꯖꯅꯤꯡꯉꯤ ꯏꯌꯥꯝꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯒꯥꯔꯤꯒꯁꯦ ꯑꯩꯗꯤ ꯌꯥꯝ ꯒ꯭ꯔꯦꯖꯤ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯂꯦꯛꯁꯟꯒꯁꯦ ꯃꯌꯥꯝ ꯊꯝꯅꯤꯡꯉꯦꯕ ꯑꯠꯆꯥ ꯏꯌꯥꯝꯕ ꯒꯥꯔꯤꯁꯦ ꯀꯌꯥꯗ ꯂꯧꯔꯛꯀꯦ ꯆꯍꯤ ꯀꯌꯥꯝ ꯄꯥꯏꯔꯒꯦ ꯑꯁ ꯁꯤꯗꯤ ꯆꯍꯤ 3-4 ꯁꯨꯈ꯭ꯔꯗꯧ ꯃꯥꯜꯂꯦ ꯆꯍꯤ 3 ꯀꯨꯏꯔꯦ ꯃꯃꯟꯒꯁꯨ ꯀꯌా ꯇꯥꯕ꯭ꯔꯥ ꯈꯪꯗꯦ ꯅꯩꯕ ꯒꯥꯔꯤꯅꯦ ꯍꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩ ꯃꯦꯅꯦꯖꯔꯗꯣ ꯃꯥꯅ ꯂꯧꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯨ ꯀꯌꯥ ꯇꯥꯕꯅꯣꯁꯨ ꯈꯪꯗꯦ ꯃꯣꯏꯅ ꯑꯩ ꯀꯥꯔꯠꯁꯦ ꯁ꯭ꯋꯥꯏꯞ ꯇꯧꯕꯅꯤꯅ ꯑꯗꯨꯗ ꯈꯪꯕꯅꯦꯕ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯗꯣ ꯑꯦꯟꯁꯥꯡ ꯍꯥꯏꯕ꯭ꯔꯣ ꯆꯨꯝꯃꯦ ꯑꯦꯟ ꯁꯥꯡ ꯍꯥꯏꯅꯀꯣ ꯑꯗꯨꯗ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯅ ꯅꯝꯃꯗꯤ ꯃꯥꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥꯅꯣ ꯍꯥꯏꯅ ꯈꯟꯒꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯦꯛ ꯆꯪꯉꯒ ꯌꯦꯡꯕꯗꯨꯗꯤ ꯈꯪꯉꯣꯏ ꯅꯪ ꯍꯣꯠꯅꯕ ꯀꯟꯕꯗꯣ ꯀꯣ ꯑꯁꯦꯡꯕꯅꯦ ꯏꯌꯥꯝꯕ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯅꯪꯒꯤ ꯀꯥꯔꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯀꯂꯥꯀꯥꯔ ꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯃꯃꯤꯡꯗꯣ ꯄꯟꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯑꯩꯗꯤ ꯀꯩꯅꯣ ꯎꯈ꯭ꯔꯨꯜꯗꯒꯤꯅꯤꯅꯀꯣ ꯑꯩꯗꯤ ꯎꯈ꯭ꯔꯨꯜꯗ ꯌꯧꯔꯤꯅꯤꯅ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯑꯃꯩꯁꯣ ꯍꯥꯏꯕ꯭ꯔꯣ 마수 락가니 하이브로 마수 락가니 에이시 그냥 23 25 다고 green park da tawge han leiri okay chakna chakhumda chaba event na adu da tawba aidi event do adu da panthok adu da charge adu di kra maman lei da bai type da tawe ko agoi chak kumba chaba others kumba paibu du da kra privacy thamning ba hai tare fare mane adu yamba nang kalakargi mayam mingdo khidang haibiramagera hujik yung khamrang haina yam phawe yung ama lere aduga ningsang lere hujik thangmaiso singlai su lakani singlai lai adoi didi chikami ko chikami masu lakani adedi nupi gidi keno nimsimbi khoi hujik retim khoi ko loin lakani aduga khoi gi tamgi tam da gidi khoi das dananda lere sori lere udam su lakani nei rani hedadi चित्रा खोइसु लाकने मको नुपी देदि सुस्मिता को मयाम लोइ लाकनि सिदा क्रा प्रोग्राम बासे कइनो मिने पांथोक द्रिया बा सुमाइन तौबे अदो क्रा यूनिक ओइना को मिनी संगाई फेस्टिवल हाइ तारे नंगी कारी इनोग्रेशन से कारी से लाक नत्रो हाइ से यamba मिनी संगाई कमान मिनी संगाई तौगिराने सिदि मिनी संगाई फेस्टिवल मालनी अदुई मोंगदा तौजन ले यामना लिंग बा हाइबा तारे यamba से माने
ꯑꯗꯨ ꯌꯥꯝꯕꯁꯨ ꯑꯩꯅ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯔꯛꯄ ꯀꯣ ꯑꯁ ꯄꯨꯟꯁꯤꯒꯤ ꯖꯔꯅꯤꯁꯤꯗꯤ ꯄꯨꯟꯁꯤ ꯖꯔꯅꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄꯗꯤ ꯀꯅꯥꯁꯨ ꯂꯩꯔꯣꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯇ꯭ꯔꯒꯜ ꯇꯧꯕ ꯉꯛꯇꯅꯦꯕ ꯍꯣꯏ 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 ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯀꯩꯅꯣ ꯃꯅꯨꯡꯗꯀꯣ ꯄꯣꯛꯄꯅꯤꯅꯀꯣ ꯁ꯭ꯀꯨꯜꯁꯨ ꯐꯖꯅ ꯆꯠꯄ ꯉꯝꯗꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯕꯁꯤ ꯀꯌꯥ ꯐꯥꯎ ꯂꯧꯒꯦ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯀꯣ ꯑꯁ ꯅꯝꯐꯥꯗ ꯒ꯭ꯔꯦꯖꯨꯋꯦꯠꯀꯗꯤ ꯂꯣꯏꯁꯤꯜꯂꯦꯗ ꯀꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯁꯦ ꯑꯦꯝ ꯌꯨꯗꯒꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯁ ꯀꯨꯏꯔꯕꯅꯦ 2020ꯗꯔ 21ꯗꯔ ꯀꯧ ꯅꯣꯔꯠ ꯏꯁꯇ ꯌꯥꯝ ꯂꯤꯡꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯀꯃꯥꯏꯅ ꯍꯥꯏꯖꯔꯥ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯕ ꯂꯩꯇ꯭ꯔꯗꯤꯀꯣ ꯍꯣꯏ ꯍꯣꯏ ꯍꯣꯠꯅꯕ ꯀꯟꯗ꯭ꯔꯗꯤ ꯅꯪꯅ ꯑꯣꯏꯅꯤꯡꯕꯗꯣ ꯑꯣꯏꯕ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔꯁꯨ ꯂꯥꯛꯑꯦ ꯑꯦꯛꯇꯔꯗ ꯅꯪꯅ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯍꯥꯏꯔꯝꯃꯣꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯪꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯀꯣ ꯃꯤꯡꯒ ꯆꯠꯂꯕ ꯑꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯈꯥꯏꯅ ꯍꯥꯏꯕꯗꯨꯔꯁꯦ ꯁꯛꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯤꯗꯤ ꯐꯤꯒꯔꯁꯨ ꯑꯗꯨꯝ ꯌꯥꯔꯤ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯆꯥꯏꯜ ꯄ꯭ꯂꯦ ꯅꯠꯇꯦꯍꯦ ꯁꯤꯗꯤ ꯑꯉꯥꯡ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯁꯛ ꯅꯥꯏꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯁꯛꯀꯁꯨ ꯈꯔ ꯅꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯤꯗꯨꯗ ꯁꯤ ꯅꯝꯕꯔ 1 ꯌꯧꯔꯤꯅꯦ ꯁꯤ ꯅꯝꯕꯔ 1 ꯍꯥꯏꯔꯦ ꯏꯌꯥꯝꯕꯅ ꯅꯝꯕꯔ 1 ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯃꯥꯅꯦ ꯅꯝꯕꯔ 1ꯗ ꯌꯧꯅꯤ ꯃꯥ ꯏꯌꯥꯝꯕꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ ꯃꯥꯏ ꯈꯨꯠ ꯅꯥꯟꯁꯤꯗꯤ ꯍꯥꯏꯕ ꯀꯥꯡꯁꯨ ꯂꯥꯛꯄ ꯉꯝꯗꯦꯕ ꯅꯥꯟꯃꯟꯗꯅ ꯅꯥꯟꯊꯔꯕ ꯀꯥꯡ ꯍꯦꯛ ꯂꯥꯛꯑꯕ ꯀꯥꯡꯁꯨ ꯑꯗꯨꯝ ꯅꯥꯟꯊꯔꯛꯀꯅꯤ ꯈꯔꯗꯤ ꯅꯣꯗꯅ ꯀꯩꯅꯣ 마디 ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯗꯤ ꯅꯣꯛꯀꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯆꯥꯛꯀꯤ ꯐꯦꯟꯁ ꯑꯣꯏꯔꯕ ꯏꯌꯥꯝꯕꯁꯦ ꯆꯥꯛꯀꯤ ꯐꯦꯟꯁ ꯑꯣꯏꯔꯤꯅꯦꯕ ꯑꯣꯀꯦ ꯀꯥꯏꯗꯦ ꯑꯗꯨ ꯑꯩꯈꯣꯏꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯅ ꯂꯝꯕꯤ ꯀ꯭ꯔꯣꯁ ꯇꯧꯅꯕ ꯇꯧꯁꯤꯀꯣ ꯉꯁꯤꯁꯦ ꯀꯩꯅꯣ ꯁꯣꯝꯗ ꯀ꯭ꯔꯣꯁ ꯇꯧꯔꯁꯦ ꯉꯥꯏꯈꯣ ꯁꯣꯝꯗ ꯔꯣꯗ ꯗꯤꯚꯥꯏꯗꯔꯁꯤꯗ ꯀ꯭ꯔꯣꯁ ꯇꯧꯔꯁꯤ ꯒꯥꯔꯤ ꯌꯥꯝ ꯂꯥꯛꯑꯦ ꯗꯦꯜꯂꯤꯁꯤꯅꯤꯅꯀꯣ ꯀꯩꯅꯣ ꯗꯤꯋꯥꯂꯤ ꯅꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯀꯔꯤꯁꯦ ꯌꯥꯝꯃꯟꯗꯅꯕ ꯑꯗꯨ ꯌꯥꯝꯕ ꯅꯪꯅ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯑꯁꯤꯗ ꯀꯩ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯒꯦ ꯑꯩꯅꯗꯤ ꯍꯥꯏꯅꯤꯡꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯍꯣꯠꯅꯕ ꯀꯟꯕꯀꯣ ꯂꯦꯞꯀꯅꯨꯕ keep on trying ꯀꯣ ꯑꯗꯨꯝ ꯑꯣꯀꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯣꯛꯄꯁꯨ ꯂꯩꯇꯦ ꯍꯣꯏ ꯍꯣꯏ ꯄꯣꯛꯄꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯔꯣꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯌꯥ ꯂꯩꯇꯦꯕ ꯑꯗꯣ keep on trying ꯀꯣ your mistake ꯀꯣ ꯑꯃꯔꯛ ꯅꯪꯅ ꯃꯤꯁꯇꯦꯛ ꯇꯧꯕꯗꯣ ꯑꯗꯨꯏꯗꯒꯤ ꯅꯪ ꯂꯦꯞꯄꯣꯕ stand from them from there okay ꯌꯥꯝꯕꯁꯤ ꯏꯪꯂꯤꯁꯁꯨ ꯉꯥꯡꯉꯤꯅꯦꯍꯦ ꯑꯁꯤꯗꯤ ꯀꯩꯅꯣꯅꯤꯗ just like you put ꯁꯤꯗꯤ ꯀꯩꯅꯣ ꯏꯁꯤꯡ ꯊꯛꯄꯒꯤ ꯇꯥꯏꯞꯅꯦ ꯏꯪꯂꯤꯁꯀꯨꯝꯕ ꯉꯥꯡꯕꯁꯤꯗꯤ so like for me okay ꯍꯧꯖꯤꯛ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯗ ꯍꯥꯏꯅꯤꯡꯕꯁꯦꯀꯣ ꯃꯣꯏ ꯏꯔꯥꯁꯤꯗꯤ ꯃꯣꯏ ꯃꯇꯝꯁꯦ ꯌꯥꯝ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯀꯨꯝꯕ ꯂꯩꯔꯝꯗꯕ ꯀꯩꯝꯇ ꯄꯥꯏꯗꯕꯤꯗꯀꯣ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯔꯤ ꯀꯔꯥꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯅꯦꯕ ꯑꯗꯣ ꯍꯣꯏ ꯅꯠꯇꯦ ꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯒꯤꯀꯣ ꯃꯣꯏ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯤ ꯄꯨꯔꯥ ꯇꯦꯛꯅꯣꯂꯣꯖꯤ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯇꯦꯛꯅꯣꯂꯣꯖꯤꯗ ꯂꯨꯞꯄꯗꯤꯅꯦ ꯑꯗꯨꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯕ ꯅꯪ ꯄꯨꯟꯁꯤꯗ ꯃꯣꯏ ꯊꯣꯛꯈ꯭ꯔꯕꯣ ꯍꯦꯁ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯔꯅꯨꯗ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯊꯣꯛꯄ ꯌꯥꯎꯔꯣ ꯑꯗꯨꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯀꯛꯊꯣꯛꯑꯣꯀꯣ ꯁꯦ ꯀꯥꯎꯁꯦ ꯆꯠꯂꯁꯤ ꯃꯣꯏ ꯑꯝꯕ ꯂꯥꯏꯁꯦ ꯈꯪꯗꯦ ꯃꯣꯏ ꯑꯋꯥ ꯂꯩꯇꯦꯍꯦ ꯗꯤꯋꯥꯂꯤ ꯑꯣꯏꯕꯅꯤꯅꯀꯣ ꯗꯤꯋꯥꯂꯤ ꯑꯣꯏꯕꯅꯤꯅꯀꯣ ꯌꯥꯝ ꯆꯤꯜꯂꯦꯕ ꯉꯁꯤꯁꯦ ꯑꯁ ꯄꯨꯡ ꯃꯈꯥꯏꯒꯨꯝꯕ ꯌꯧꯒꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯦ ꯍꯦ ꯆꯠꯄ ꯌꯥꯔꯅꯤ ꯀꯥꯈꯠꯂꯨꯁꯦ ꯁꯦ ꯀꯔꯤꯒ ꯁꯤꯕꯥꯝ ꯊꯥꯔꯨ ꯆꯠꯁꯤ ꯀꯔꯤ ꯃꯁꯤꯕꯥꯝꯗ